Rajasthan ki Ajmer Da Leiba Patel Stadium da Ngasidagi National Master Athletic Association na SINDUNA SUBA National Master Athletics Championship 2026 HOUKHRE. Ngasi ahoba numita manipur gi Master Athletes sing na gold medal 15, silver 12 amadi bronze punna medal kuntra fangbang ngamkhre. Manipur gi ahanba medal adu nupa gi chahi nifu mathaki 10,000 meter race da Mohammad Abdul Rahim na silver medal fanguna ahanba medal account hangdukhi. Manipur gi ihan hanba gold medal na chahi humfu mathaki nupagi 10,000 meter race da TH Chaubana Laubangamki gold medal fanglaba sing adudi N Vadumati mahakna chahi kuntra manga mathaki 400 meter race da gold medal fangkibani. El Umana chahi nifu mathaki 100 meter race da fangki chahi yankai mathaki 400 meter race na Y Sangita chahi yankai manga mathaki 400 meter race da TH Santi M Rogitana chahi humpu manga mathaki short put da gold medal fangki chahi humdra mathaki long jump ta cha L Moirangleima na chahi humdra manga mathaki short put da fangki Y Madhuchandrana chahi humfu mathaki 400 meter race da gold medal fangki. PH Kalachana chahi humdra mathaki 400 meter race da fangki. S Manmohana chahi humdra manga mathaki 5000 meter race da fangki. KH Ibo Chana chahi marfuga manga mathaki short put Mohammad Amamuddin na chahi marfuga manga mathaki long jump. RK Sana Hanbina chahi marfu mathaki long jump. TH Kunjarani Laimana chahi marfu mathaki na short put haiba event sing asida gold medal amamam puna gold medal tara manga fangki. Chahi kuntra mathaki 400 meter race da Mol Sahil na silver medal fangki. Chahi nifu mathaki 1000 meter race da Mohammad Abdul Rahim so silver medal fangki. Atai silver medal fangki ba sing adudi chahi humpu mathaki 1000 meter race da El Haimo chahi yankai mathaki short put da Y Sangita chahi humpu manga mathaki short put event da Mohammad Ayub Khan chahi humdra manga mathaki long jump gida El Nabakumar chahi marfu mathaki 400 meter race da Khelen Chongtham chahi yankai manga mathaki TH Bijana 400 meter race chahi humpu mathaki M Madhumati na 400 meter race chahi humdra manga mathaki Kangluki short put event da S Norensu silver medal fangki chahi humdra mathaki N Ibe Thoishu short put ta fangki chahi humdra manga mathaki na A Mangungan B na long jump da silver medal fangduna punna silver medal taramathoi fangbang ngamki. Bronze medal fangkiba sing aduna chahi kuntra manga mathaki long jump event da K Shakila chahi nifu manga mathaki 400 meter race da P Thaba chahi yankai mathaki 400 meter race da N Santina mathang sitna bronze medal amamam fangbang ngamki.